Assalamualaikum mayam hoje khoi la ase sabus planter kauba Salema de khar chalaga Kachuchara dani changmadu se entry fee mathau tai aduga pot chei leiraba hai pot chei haibedi hainau matam da hainau adai lebu adai chara gum leiradi entry fee parking fee mathau ta de aduna taradi parking fee mathau tai adu som da leire maha ke farmhouse adu farmhouse se ekhoi gum public su chatlaga leibe yani Lising ahum mari pi hai cha bathak pa yauna adobo phone number da phone touraga hangaga room available leibra khangaga chatpa yani yamna nungaiba mafam ni charo taraf hariali hai asangba adaidi upal hai pana chikpa maham ne chikna numdanga ma leirobe da makta yamna afaba nungaiba mafam ni de som da chalaga na moungi charasu leire charasu yoli Laigiso, Haedogiso, Dragon Giso, the Desi and Gi farm, Moungi later, the Hojik the Amna available oil is in a Haino Matam Nina Haino. Moungi Haino, Fange, though Equina so Karamadi later Aduna Katimon. Student gi excursion sushida Purdan La and high student Maibu, Moungi paid Podha, amasung environment, si Utpagitamak. Sina good morning ki chara sige sengo mage phaklang sinda nafi ka han na yamna decorate tawdana saba sigi sina mapu sigi leiba yumbu sigi mayumni adoga chawragna sigi pa isina muna kani chamagi marupa pa hai ching amasung leiba mafam si pulap adona yamna phajaraba mafam amani sigi mafam ase